이닝ꯊꯧ ꯃꯆꯥꯏꯕꯤꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯐꯤꯕꯝ ꯁꯣꯛꯆꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯍꯧꯁꯤꯒꯦ 이닝ꯊꯧ? ꯃꯥꯡꯈ꯭ꯔꯤꯕ ꯁꯥꯇꯤꯟ ꯑꯁꯤꯕꯨ ꯍꯦꯛ ꯐꯪꯕꯗ ꯄꯥꯈꯪ ꯑꯣꯏꯔꯒꯅ ꯔꯥꯖ ꯀꯩꯅꯥ ꯑꯁꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯑꯩꯅ ꯄꯤꯒꯅꯤ. ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯅ ꯀꯣꯅꯨꯡꯒꯤ ꯐꯝ ꯆꯥꯎꯅ ꯄꯤꯒꯅꯤ ꯑꯩꯅ. ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯔꯕꯗꯤ ꯋꯥꯔꯤ ꯈꯛ ꯇꯥꯔꯒ ꯊꯣꯛꯄꯤꯈꯤ. ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯕꯤꯁꯤꯡ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯥꯏꯀꯣꯟ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯑꯃꯨꯛꯇꯪ ꯅꯝꯕꯤꯔꯝ. ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ngasisu mayamgidamak mathang manaw na sandoknabagidamak anawba wari ama amuk puduna laksari. Babung BK Panji mayamgi khudyektagi ngasisu miyamda amukka sinazari. Lobirase Rajkumarigi Satin. mayam uyeng satin haina launa upai kari sulaite. Rajkumari su satin naduna wang nongthakta nonglei lungsitna humduna puriba do ure. Ningthau manai maharani su mamit magna satin ladabu nongthakta pai khiba do uram. Manai masel khara sagol tongduna satin ladugi maikai tamna tanakri. yang laba nungsit sahum madana satil ladubo una tangkri. Kadai tana pai kriba kadai da ta kriba haibado uhowa misingna mamang pang na pai kre masi khaktani hainariba. Numit tasinkre satin gi mari mukhong khangdana mahai urak warak asong mongsong marakta satin thibada awaba oinakre. Ningthongna satin mamugi pawdo leibak sin mathungna khanganduna Rajkumarigi satin ni iningthau sino mana pigani haina pokthang pikhinaba yathang tawrak. Satin nataiga manadaba topa sana lupa topa satin ni. Satin lado iningthau da katlarabade mana mathung pigani lauthok hankre. Satin mangkhibadagi Rajkumari mathoi inung nuaitana maithong maka lamdana konungda halakle. Konung manung pumba Rajkumari gi satin gidamakta yamna nungainadre. Numit mga taruk hogjinkre. Satin purapagi paw amatta siyoraktre. Harawk tayam nukheduna momonta tawjarama Rajkumari nokpa khotpa hainingba harawba udre. Masagi matawdu uraga ningthau amasung maharani yamna nungaitre. Ningthaugi paujil tabadage mipung khuding satin thibada angakpa oinare. Uthak wathakta aswangba uwa marakta changduna satin thinare. Kananasu satin ladubo phangba ngamdre. Ningthauna apawba maibi kauduna satin ladugi likhun maikai mina laukhibra losinduna thamkhibra haina yenghanduna satin ladubu phangba ngamnaba thaurang kanna tawri. Maibina haiba matung inade satil lado tek ta kaidana kanana sulaudana lairi haina haibasu yauribani. Akan manonglai nungsitna humduna pukhibadagi yamna thapna paiduna chatkhiba oiramgani haina angam mathoksingna khanai. Magi uwa yumthakta panabra komda tabra haina ningthaugi mana launaba thiba lepnadi. Sathok khutokpa thabak sufamda lambi chatpada satingi wakhal ngaktan. Hojik leibak aduda lairiba nupi angang ahansingi wakhal asi masimakni. Asuna thama helaba phawba Rajkumarigi satin phangba kauba laitre.
ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯁꯥ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯏ꯫ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯃꯍꯥꯔꯥꯅꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯃꯆꯥꯅꯨꯄꯤꯕꯨ ꯇꯠꯇꯅ ꯊꯦꯝꯖꯔꯤ꯫ ꯅꯪꯕꯨ ꯁꯥꯇꯤꯟꯗꯨꯒꯤ ꯅꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯤꯕ꯭ꯔꯣ? ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯅꯤꯡꯊꯤꯅ ꯇꯧ꯫ ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯅꯇꯣꯝꯇ ꯄꯣꯛꯄꯅꯤ꯫ ꯏꯁꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯄꯥꯕꯨꯡꯒꯤ ꯋꯥꯈꯜꯗ ꯐꯥꯎꯍꯟꯒꯨꯝꯁꯤ꯫ ꯁꯥꯇꯤꯟꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯏꯅꯧ ꯅꯧꯕ ꯁꯥꯇꯤꯟ ꯑꯃ ꯁꯥꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯁꯥꯇꯤꯟ ꯑꯃꯠꯇ ꯅꯠꯇꯦ, ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯐꯖꯕ ꯁꯥꯇꯤꯟ ꯀꯌꯥ ꯏꯆꯥꯒꯤ ꯁꯥꯍꯟꯒꯅꯤ꯫ ꯃꯥꯡꯈ꯭ꯔꯤꯕ ꯁꯥꯇꯤꯟꯗꯨꯗꯤ ꯅꯪꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤꯁꯨ ꯇꯨꯞꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯏꯅꯧ ꯅꯧꯅ ꯑꯍꯟꯕ ꯁꯥꯇꯤꯟ ꯀꯌꯥ ꯃꯈꯜ ꯃꯆꯨꯒꯤ ꯂꯩꯇꯦꯡ ꯍꯥꯞꯇꯨꯅ ꯁꯅꯥ ꯂꯨꯄꯥ ꯇꯣꯞꯇꯨꯅ ꯁꯥꯍꯟꯒꯦ꯫ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯈꯤꯗꯨꯅ ꯃꯅꯥꯏ ꯅꯨꯕꯤꯁꯤꯡꯒ ꯂꯣꯏꯅꯧ꯫ ꯅꯁꯥꯗꯣ ꯌꯦꯡꯕꯗ ꯌꯥꯝꯅ ꯁꯣꯛꯆꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯛ ꯐꯖꯕ ꯏꯆꯥꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯏꯆꯥꯝ ꯆꯥꯝꯂꯦ꯫ ꯏꯆꯥꯒꯤ ꯃꯇꯧꯗꯣ ꯅꯃꯥ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯄꯥꯕꯨꯡꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯃꯣꯏ ꯁꯣꯛꯆꯤꯜꯂꯕꯅꯤ꯫ ꯅꯪꯒꯤ ꯁꯥꯇꯤꯟꯗꯨ ꯅꯣꯡꯃ ꯁꯣꯏꯗꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯄꯨꯔꯛꯈꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯆꯥꯒꯤ ꯁꯥꯇꯤꯟ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ꯫ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯈꯪꯗꯕꯒꯤ ꯇꯧꯕꯅꯤ꯫ ꯀꯅꯥꯅꯁꯨ ꯂꯧꯕ ꯅꯠꯇꯦ꯫ ꯁꯥꯇꯤꯟꯗꯨ ꯍꯦꯛ ꯐꯪꯕꯒ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯀꯠꯂꯒꯅꯤ꯫ ꯃꯅꯥ ꯃꯊꯨꯝꯁꯨ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯏꯆꯥꯒꯤ ꯁꯥꯇꯤꯟ ꯂꯣꯠꯁꯤꯟꯒꯗꯕ ꯂꯩꯇꯦ꯫ ꯃꯃꯥꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯆꯦꯡꯂꯩ ꯁꯅꯥꯗꯣ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯈꯪꯗꯦ꯫ ꯁꯥꯇꯤꯜ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨ ꯀꯥꯎꯊꯣꯛꯂꯒꯦ ꯈꯜꯂꯕꯁꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯁꯥꯇꯤꯟꯗꯨꯒꯤ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯔꯣꯏ꯫ ꯑꯅꯧꯕ ꯁꯥꯇꯤꯟ ꯀꯌꯥ ꯂꯩꯔꯤ, ꯍꯦꯟꯅ ꯐꯖꯕ, ꯍꯦꯟꯅ ꯃꯃꯜ ꯇꯥꯡꯕ꯫ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤꯅ ꯀꯔꯤ ꯑꯋꯥꯠꯄ ꯂꯩꯔꯣꯅꯤ? ꯏꯁꯥꯅ ꯄꯥꯝꯕ ꯄꯣꯠ ꯆꯩ ꯑꯆꯥ ꯑꯊꯛ ꯑꯩꯅ ꯂꯣꯏꯅ ꯐꯪꯍꯟꯕ ꯉꯝꯃꯤ꯫ ꯃꯥꯡꯈ꯭ꯔꯤꯕ ꯁꯥꯇꯤꯟ ꯑꯗꯣ ꯑꯐꯕ ꯀꯩꯁꯨ ꯑꯣꯏꯔꯔꯣꯏ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯨꯔꯕ ꯐꯤꯔꯣꯜ ꯀꯅꯥꯅꯁꯨ ꯈꯨꯟꯖꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯗꯕꯅꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯍꯥꯏꯕꯅꯤ, ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯆꯍꯨꯝ ꯐꯪꯂꯕ ꯄꯣꯠ ꯆꯩ ꯐꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯁꯤꯟꯕ ꯇꯧꯍꯩꯗꯦ ꯍꯥꯏꯗꯅ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯥꯏꯕꯁꯦ ꯏꯆꯝ ꯆꯝꯅ ꯁꯤꯠꯄ ꯅꯨꯡꯁꯤꯠ ꯅꯠꯇꯦ꯫ ꯂꯥꯏꯒꯤ ꯑꯀꯟꯕ ꯆꯍꯨꯝꯒ ꯂꯣꯏꯅꯕꯅꯤ꯫ ꯎꯔꯨ ꯎꯔꯨ ꯂꯩꯁꯤꯟꯗꯨꯅ ꯑꯇꯤꯌꯥ ꯄꯥꯛꯅ ꯄꯨꯈꯠꯄ ꯉꯝꯕ ꯅꯨꯡꯁꯤꯠ ꯈꯨꯁꯤꯠꯅꯤꯗ꯫ ꯃꯁꯦ ꯄꯥꯛꯅ ꯌꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯏꯆꯥꯒꯤ ꯁꯥꯇꯤꯟ ꯑꯗꯣ ꯏꯆꯝ ꯆꯝꯕ ꯑꯁꯤꯠ ꯑꯋꯥꯟꯊꯥꯒꯤ ꯅꯨꯡꯁꯤꯠ ꯅꯠꯇꯦ꯫ ꯏꯁꯣꯔꯒꯤ ꯆꯍꯨꯝ ꯌꯥꯎꯕ ꯅꯨꯡꯁꯤꯠꯅꯤ꯫ ꯁꯥꯇꯤꯟ ꯑꯗꯣ ꯌꯥꯝꯅ ꯋꯥꯡꯅ ꯃꯁꯛ ꯎꯗꯅ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯅꯔꯦꯗꯣ꯫ ꯃꯗꯨꯕꯨ ꯑꯐꯕ ꯈꯨꯗꯝ ꯑꯣꯏꯕ ꯌꯥꯏ, ꯑꯣꯏꯗꯕ ꯌꯥꯏ, ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯗꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯄꯨꯔꯨꯔꯕ ꯐꯤ, ꯏꯅꯐꯤ, ꯐꯅꯦꯛ, ꯈꯨꯗꯩ, ꯐꯩꯖꯣꯝꯅꯆꯤꯡꯕ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯟꯗꯨꯅ ꯁꯦꯠ ꯆꯥꯕ ꯇꯧꯍꯩꯅꯗꯦ꯫ ꯐꯤꯔꯣꯟꯗ ꯅꯠꯇꯅ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯑꯣꯏꯕ ꯐꯥꯎꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯨꯅꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯐꯥꯎꯕ ꯃꯤꯁꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯡꯅ ꯄꯨꯈꯠꯂꯒ ꯃꯐꯝ ꯑꯃꯗ ꯊꯅꯝꯕ ꯌꯥꯎꯏꯁꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯂꯨꯔꯕ ꯃꯤꯁꯛ ꯑꯗꯣ ꯂꯥꯏꯒꯤ ꯆꯥꯃꯤꯟ ꯐꯪꯂꯕ, ꯂꯥꯏꯒꯤ ꯁꯛꯇꯤ ꯆꯦꯜꯂꯕ ꯃꯤꯑꯣꯏꯕ ꯑꯣꯏꯔꯕꯁꯨ ꯂꯥꯏꯒꯤ ꯃꯒꯨꯟ ꯆꯦꯜꯂꯕ ꯃꯤꯁꯛ ꯑꯃ ꯑꯣꯏ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯂꯥꯏꯒꯤ ꯆꯥꯃꯤꯜ ꯐꯪꯂꯕ ꯅꯣꯡꯂꯩꯗ ꯄꯨꯔꯨꯔꯕ ꯐꯤꯔꯣꯜ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯐꯥꯎꯕ ꯃꯩ ꯑꯣꯛꯇꯨꯅ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯇꯧꯔꯗꯨꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯇꯧꯅꯔꯤꯕꯅꯤ꯫ ꯅꯣꯡꯂꯩꯅ ꯄꯨꯔꯨꯔꯕ ꯄꯣꯠ ꯆꯩ ꯑꯩꯒꯤꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯗꯦ꯫ ꯏꯆꯥꯒꯤ ꯁꯥꯇꯤꯟ ꯑꯗꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯅꯠꯇ꯭ꯔꯒꯕꯨ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯅꯥ ꯃꯊꯨꯝ ꯐꯪꯅꯅꯕ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯤꯅꯔꯕ ꯐꯥꯎꯕ ꯐꯪꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯂꯥꯏꯅ ꯄꯨꯈꯤꯕꯅꯤ, ꯂꯥꯏꯅ ꯂꯣꯠꯈꯤꯕꯅꯤ꯫ ꯃꯁꯦ ꯏꯆꯝ ꯆꯝꯕ ꯅꯣꯡꯂꯩ ꯅꯠꯇꯦ꯫ ꯁꯥꯇꯤꯟ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯐꯪꯕ ꯊꯣꯛꯂꯕꯁꯨ ꯇꯔꯥꯏ ꯇꯔꯥꯏꯅ ꯍꯦꯛꯇ ꯂꯧꯁꯤꯟꯕ ꯑꯩꯈꯣꯏꯅ ꯌꯥꯔꯣꯏ꯫ ꯇꯧꯐꯝ ꯊꯣꯛꯄ ꯂꯩꯋꯥ ꯇꯤꯟꯋꯥ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯁꯣꯟꯗꯨꯅ ꯂꯥꯏꯒꯤ ꯆꯥꯃꯤꯜ ꯐꯪꯗꯅꯕ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯄꯥꯕꯨꯡꯒꯤ ꯋꯥꯔꯤꯁꯨ ꯇꯥꯔꯦ, ꯃꯃꯥꯒꯤ ꯋꯥꯔꯤꯁꯨ ꯇꯥꯔꯦ꯫
ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯥ ꯃꯇꯣꯝꯇ ꯈꯜꯂꯤ. ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯋꯥꯐꯝ ꯄꯨꯝꯕ ꯆꯨꯝꯂꯦ ꯍꯥꯏꯕ ꯈꯪꯂꯕ ꯐꯥꯎꯕ ꯁꯥꯇꯤꯟꯗꯨꯒꯤ ꯋꯥꯈꯜꯗ ꯍꯟꯖꯟ ꯍꯟꯖꯟ ꯈꯟꯗꯨꯅ ꯂꯩꯔꯤꯕꯁꯦ? ꯃꯥꯡꯈ꯭ꯔꯤꯕ ꯁꯥꯇꯤꯟ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯁꯥꯇꯤꯟ 4-5 ꯁꯥꯍꯜꯂꯤ. ꯁꯥꯇꯤꯟ ꯑꯃꯒꯤꯗꯃꯛꯇ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯁꯥ ꯉꯝꯗꯅ ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ. ꯃꯁꯤ ꯄꯨꯝꯕ ꯈꯪꯅ ꯈꯪꯅ ꯑꯩꯅ ꯋꯥꯈꯜ ꯑꯁꯦ ꯍꯣꯡꯗꯣꯛꯅꯕ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯕ ꯉꯝꯗ꯭ꯔꯤ. ꯃꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯔꯥꯖꯀꯨꯃꯥꯔꯤ ꯃꯇꯣꯝꯇ ꯋꯥꯈꯜ ꯆꯃꯝꯅꯤ. ꯂꯩꯕꯥꯛ ꯄꯨꯝꯕꯒꯤ ꯄ꯭ꯔꯖꯥ, ꯅꯨꯄꯤ ꯑꯉꯥꯡ, ꯑꯍꯜ, ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯄꯨꯝꯕꯅ ꯉꯥꯡꯅꯩ. ꯀꯌꯥꯝ ꯃꯒꯨꯟ ꯂꯩꯕ ꯁꯥꯇꯤꯟꯅꯣꯅꯦ? ꯑꯁꯨꯛ ꯌꯥꯝꯅ ꯃꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯅꯤꯡꯊꯧꯅ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤꯗꯅ ꯂꯥꯎꯊꯣꯛꯂꯤꯕ. ꯁꯥꯇꯤꯟ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥꯝ ꯌꯥꯎꯔꯕ? ꯅꯠꯇ꯭ꯔꯒ ꯁꯥꯇꯤꯟ ꯑꯗꯨ ꯍꯤ ꯌꯥꯏ ꯆꯦꯟꯕ ꯁꯥꯇꯤꯟ ꯑꯃ ꯑꯣꯏꯕ ꯖꯥꯠꯂ? ꯃꯁꯤꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯈꯟꯅꯔꯤꯕ, ꯉꯥꯡꯅꯔꯤꯕ. ꯑꯗꯨꯕꯨ ꯁꯥꯇꯤꯟ ꯊꯤꯕꯒꯤ ꯊꯕꯛꯇꯤ ꯑꯃꯠꯇ ꯇꯣꯛꯄ ꯂꯩꯇꯦ. ꯃꯅꯥ ꯃꯊꯨꯝ ꯐꯪꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯁꯥꯇꯤꯟ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯄꯣꯛꯅꯔꯤꯕꯅꯤ. ꯁꯥꯇꯤꯟꯒꯤ ꯋꯥꯈꯜꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯥꯕ ꯑꯃꯒꯨꯝ ꯇꯧꯗꯨꯅ ꯂꯩꯔꯦ. ꯆꯥꯕ ꯊꯛꯄ ꯇꯨꯝꯕ ꯌꯥꯗꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨꯁꯨ ꯃꯊꯪ ꯃꯊꯪ ꯁꯟꯗꯣꯛꯅꯈꯤꯗꯨꯅ ꯇꯥꯗꯕ ꯈꯪꯗꯕ ꯌꯥꯎꯗ꯭ꯔꯦ. ꯂꯨꯔꯤꯕꯗꯤ ꯁꯥꯇꯤꯟ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯁꯥꯈꯤꯅꯤ. ꯁꯥꯇꯤꯟ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯄ, ꯃꯤꯅ ꯄꯥꯛ ꯎꯕ ꯉꯝꯗꯕ ꯄꯣꯠꯁꯨ ꯅꯠꯇꯦ. ꯏꯄꯥꯛ ꯄꯥꯛꯅ ꯁꯟꯗꯣꯛꯇꯨꯅ ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯅ ꯍꯦꯛꯇ ꯂꯥꯏꯅ ꯎꯕ ꯉꯝꯕ ꯄꯣꯠꯅꯤ. ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯕꯗꯒꯤ ꯑꯗꯨꯝ ꯂꯩꯃꯥꯏꯗ ꯇꯥꯔꯛꯇꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯈꯪꯗ꯭ꯔꯦ. ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯂꯦ. ꯁꯥꯇꯤꯟꯒꯤ ꯋꯥꯔꯤ ꯇꯞꯅ ꯇꯞꯅ ꯀꯥꯎꯅꯈ꯭ꯔꯦ. ꯁꯥꯇꯤꯟ ꯊꯤꯕꯒꯤ ꯊꯕꯛ ꯄꯟꯅꯈꯤꯗ꯭ꯔꯦ. ꯃꯍꯩ ꯁꯥꯇꯤꯟꯒꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯗ꯭ꯔꯦ. ꯁꯣꯝꯗ ꯃꯖꯥꯏꯕꯦꯝꯃꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥ ꯁꯣꯛꯆꯤꯜꯂꯛꯄ ꯍꯦꯟꯖꯤꯜꯂꯛꯂꯤ. ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯁꯥ ꯁꯣꯛꯆꯤꯜꯂꯦ ꯍꯥꯏꯕꯁꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯅꯠꯇꯅ ꯃꯄꯥꯟꯒꯤ ꯃꯤꯁꯤꯡꯅ ꯀꯔꯤꯃꯠꯇ ꯈꯪꯅꯗꯦ. ꯃꯔꯝꯗꯤ ꯀꯣꯅꯨꯡ ꯃꯅꯨꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯒꯤ ꯃꯔꯝꯗ ꯆꯤꯟ ꯀꯥꯡꯊꯣꯛꯅꯍꯟꯗ꯭ꯔꯦ. ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯅ ꯍꯣꯠꯅꯕ ꯌꯥꯕ, ꯊꯦꯝꯕ ꯌꯥꯕ, ꯚꯥꯞ ꯇꯥꯍꯟꯕ ꯌꯥꯕ ꯑꯔꯣꯏꯕꯤꯗ ꯍꯣꯠꯅꯔꯤꯕꯅꯤ. ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯁꯥ ꯏꯐ ꯐꯒꯠꯄ ꯉꯝꯗ꯭ꯔꯦ. ꯔꯥꯖꯀꯨꯃꯥꯔꯤ ꯃꯁꯥꯃꯛꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯁꯥꯇꯤꯟ ꯑꯃꯒꯤꯗꯃꯛꯇ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯟꯊꯔꯤꯕ, ꯀꯥꯎꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ. ꯑꯩꯁꯦ ꯇꯁꯦꯡꯅ ꯑꯉꯥꯎꯕꯤ ꯑꯃ ꯑꯣꯏꯔꯕ꯭ꯔꯥ? ꯂꯝꯂꯩ ꯃꯑꯣꯛꯅꯕꯒꯨꯝ ꯑꯩꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡ ꯏꯆꯣꯏ ꯆꯣꯏꯔꯤꯕ. ꯑꯩꯒꯤ ꯁꯥꯇꯤꯟ ꯅꯥꯎꯊꯛꯇ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯦꯛ ꯇꯥꯕꯗ ꯏꯄꯥ ꯄꯥꯈꯠꯄ, ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯕ, ꯍꯨꯡ ꯂꯥꯎꯕ ꯑꯃ ꯐꯥꯎꯈꯤ. ꯁꯥꯇꯤꯟꯒꯤ ꯋꯥꯈꯜ ꯑꯁꯦ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯑꯩꯕꯨ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯧ ꯇꯧꯍꯟꯕꯤꯔꯣ ꯍꯥꯏꯅ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯪꯒꯠꯂꯁꯤꯔꯥ? ꯑꯁꯨꯝꯅ ꯃꯃꯥ ꯄꯥꯕꯨꯡꯗ ꯍꯪꯒꯠꯆꯔꯦ. ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯃꯃꯥ ꯃꯍꯥꯔꯥꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ. ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯧꯗꯨꯅ ꯇꯟꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯗꯨ ꯆꯥꯝꯊꯣꯛꯅꯕ ꯇꯧꯕ ꯌꯥꯕ, ꯊꯥꯗꯣꯛꯄ ꯌꯥꯕ, ꯈꯌꯣꯝ ꯂꯥꯛꯄ, ꯆꯕꯥꯟ ꯊꯥꯗꯣꯛꯄ ꯑꯃꯠꯇ ꯈꯥꯛꯇꯅ ꯇꯧꯔꯦ. ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ. ꯅꯣꯡꯃ ꯃꯅꯥꯏ ꯑꯃꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯦ. ꯍꯦ ꯅꯤꯡꯊꯧ, ꯅꯅꯥꯏ ꯋꯥ ꯑꯃꯇ ꯍꯪꯒꯠꯆꯒꯦ. ꯁꯅꯥꯏꯕꯦꯝꯃꯒꯤ ꯐꯤꯕꯝ ꯑꯁꯤꯅ ꯑꯁꯤ ꯌꯧꯈ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯑꯃ ꯇꯧꯕ ꯐꯩꯗꯣ. ꯁꯥꯇꯤꯟ ꯑꯁꯤ ꯅꯤꯡꯊꯧ, ꯁꯅꯥ ꯂꯨꯄꯥ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯝꯕ ꯑꯗꯨꯗ ꯁꯥꯇꯤꯟ ꯑꯗꯨꯕꯨ ꯈꯨꯟꯖꯤꯟꯕ ꯃꯤꯁꯛ ꯑꯗꯨꯅ ꯄꯥꯝꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯃꯊꯨꯝ ꯀꯌꯥꯝ ꯄꯤꯔꯛꯀꯅꯤ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯁꯥꯇꯤꯟ ꯑꯗꯨ ꯄꯨꯊꯣꯔꯛꯇꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯅꯤꯡꯊꯧ, ꯃꯗꯨ ꯅꯠꯇꯕ ꯎꯄꯥꯏ ꯑꯃ ꯊꯤꯕꯤꯔꯒ ꯁꯥꯇꯤꯟ ꯑꯁꯤ ꯄꯨꯊꯣꯔꯛꯅꯕ ꯇꯧꯕꯗ
ꯀꯔꯤ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯏꯅꯤꯡꯊꯧ ꯁꯥꯇꯤꯟ ꯑꯗꯨꯅ ꯐꯅ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯔꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯁꯣꯏꯗꯅ ꯇꯥꯐꯝ ꯊꯣꯛꯏ ꯏꯅꯤꯡꯊꯧ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯁꯥꯇꯤꯟ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯂꯣꯠꯇꯨꯅ ꯊꯝꯂꯝꯒꯅꯤꯗ ꯅꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯣ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯏꯆꯥꯅꯨꯄꯤꯅ ꯉꯥꯎꯅ ꯅꯥꯗꯨꯅ ꯄꯨꯟꯁꯤ ꯂꯣꯏꯈꯤꯒꯅꯤ ꯈꯟꯕꯗ ꯅꯤꯡꯊꯧ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯋꯥꯏ ꯑꯁꯤ ꯋꯥꯔꯦꯗ ꯎꯄꯥꯏ ꯑꯃ ꯊꯤꯕ ꯇꯥꯔꯦꯗꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯅꯤꯡꯊꯧꯅ ꯑꯉꯝ ꯃꯊꯧꯁꯤꯡꯗ ꯑꯁꯨꯝꯅ ꯌꯥꯊꯪ ꯇꯧꯏ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯁꯥꯇꯤꯟ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯍꯟ ꯑꯉꯥꯡ ꯍꯅꯨꯕ ꯍꯅꯨꯕꯤ ꯃꯥꯅ ꯄꯥꯝꯕ ꯃꯅꯥ ꯃꯊꯨꯝ ꯑꯗꯣ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗꯒꯤ ꯅꯤꯕ ꯃꯇꯝꯗ ꯑꯩꯅ ꯑꯄꯥꯝꯕ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯄꯥꯈꯪ ꯑꯣꯏꯔꯒꯅ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯩꯅ꯭ꯌꯥ ꯑꯁꯤꯕꯨ ꯂꯨꯍꯣꯡꯗꯨꯅ ꯄꯤꯒꯅꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯒꯅ ꯀꯣꯅꯨꯡꯒꯤ ꯐꯝ ꯆꯥꯎꯅ ꯑꯩꯅ ꯄꯤꯒꯅꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯊꯥꯡ ꯂꯥꯎꯈ꯭ꯔꯦ ꯑꯅꯧꯕ ꯅꯤꯡꯊꯧꯒꯤ ꯄꯥꯎꯊꯥꯡ ꯑꯗꯨ ꯇꯥꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄꯥꯈꯪ ꯀꯌꯥ ꯔꯥꯖꯀꯨꯃꯥꯔꯤ ꯐꯪꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡ ꯆꯥꯕ ꯐꯪꯂꯤ ꯈꯟꯗꯨꯅ ꯍꯔꯥꯎꯕꯅ ꯍꯣꯏ ꯂꯥꯎꯅꯈ꯭ꯔꯦ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯕ ꯄꯥꯈꯪ ꯑꯅꯧꯕ ꯄꯥꯈꯪ ꯑꯔꯤꯕ ꯑꯃꯠꯇ ꯌꯨꯝ ꯌꯨꯝꯗ ꯂꯩꯅꯗ꯭ꯔꯦ ꯅꯣꯡꯉꯥꯟꯕꯗ ꯁꯥꯇꯤꯟ ꯊꯤꯕ ꯆꯠꯅꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯁꯥꯇꯤꯟ ꯑꯗꯨ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯄꯥꯏꯈꯤꯕꯅꯤ ꯑꯁ꯭ꯋꯥꯏꯗ ꯇꯥꯔꯝꯒꯅꯤ ꯑꯁꯣꯝꯗ ꯌꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯎ ꯋꯥ ꯎꯇꯣꯟ ꯋꯥꯇꯣꯟ ꯀꯥꯈꯠꯇꯨꯅ ꯊꯤꯕꯒꯤ ꯊꯕꯛ ꯇꯧꯅꯔꯤ ꯃꯗꯨꯗ ꯅꯠꯇꯦ ꯑꯍꯟ ꯑꯉꯥꯡ ꯀꯣꯅꯨꯡꯗ ꯊꯕꯛ ꯑꯆꯧꯕ ꯐꯪꯕꯁꯨ ꯌꯥꯏ ꯃꯅꯥ ꯃꯊꯨꯝꯁꯨ ꯐꯪꯕ ꯌꯥꯏ ꯑꯁꯨꯝꯅ ꯈꯟꯅꯗꯨꯅ ꯃꯌꯨꯝ ꯃꯌꯨꯝꯗꯒꯤ ꯊꯕꯛ ꯇꯧꯕꯒ ꯆꯪꯅꯗ꯭ꯔꯦ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯄꯨꯡꯉꯥꯎ ꯉꯥꯎꯅꯔꯦ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯕ ꯅꯍꯥ ꯄꯥꯈꯪ ꯐꯥꯎꯕꯅ ꯃꯇꯤꯛ ꯃꯄꯥ ꯆꯥꯏ ꯆꯥꯗꯦ ꯈꯪꯅꯗꯦ ꯃꯖꯥꯏꯕꯤ ꯑꯃ ꯆꯦꯡꯂꯩ ꯁꯅꯥꯕꯨ ꯐꯪꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯀꯤꯕꯤꯕ ꯅꯠꯇꯦ ꯆꯣꯡꯁꯤꯟꯗꯨꯅ ꯍꯥꯟꯕ ꯇꯥꯟꯅꯕꯤꯅꯤ ꯁꯥꯇꯤꯟ ꯍꯥꯏꯐꯦꯠ ꯃꯥꯅ ꯄꯣꯠꯁꯛ ꯑꯃꯇꯪ ꯍꯦꯛ ꯊꯦꯡꯅꯕ ꯌꯥꯗꯦ ꯍꯣꯠꯆꯤꯟꯅꯕꯤꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯑꯩꯅ ꯐꯪꯍꯧꯔꯒ ꯂꯣꯏꯔꯦ ꯑꯩꯒꯤ ꯑꯣꯏꯅꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯌꯦꯡꯅꯕꯒ ꯅꯠꯇꯦ ꯄꯥꯏꯁꯤꯟꯗꯨꯅ ꯌꯨꯕꯤ ꯂꯥꯛꯄꯒꯨꯝ ꯂꯥꯛꯅꯕꯤꯅꯤ ꯌꯦꯡꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯑꯉꯥꯎꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯔꯦ ꯃꯤ ꯑꯃꯠꯇ ꯃꯈꯥꯗ ꯌꯦꯡꯗꯨꯅ ꯆꯠꯅꯗ꯭ꯔꯦ ꯃꯃꯥꯏ ꯅꯣꯡꯈꯠꯇꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯗꯨꯅ ꯆꯠꯅꯕꯗ ꯊꯣꯡꯒꯥꯏꯅꯕꯅ ꯃꯔꯣꯟ ꯑꯃ ꯎꯈꯣꯡ ꯋꯥꯈꯣꯡꯗ ꯃꯃꯥꯏ ꯊꯦꯡꯖꯟꯕꯅ ꯃꯔꯣꯟ ꯑꯃ ꯇꯤꯡꯈꯪ ꯃꯔꯛꯇ ꯁꯥꯇꯤꯟ ꯊꯤꯕ ꯆꯪꯂꯨꯕꯗ ꯁꯥꯏ ꯇꯤꯡꯈꯪꯅ ꯌꯨꯕꯅ ꯃꯈꯣꯡ ꯊꯥꯡꯕ ꯌꯥꯗꯕ ꯀꯥꯡꯕꯨ ꯑꯃ ꯂꯩꯕꯥꯛꯇꯨꯗ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯣꯟꯊꯣꯛꯄ ꯃꯑꯣꯡ ꯑꯃꯅꯤ ꯃꯅꯥ ꯄꯨꯡꯕ ꯋꯥꯡꯂꯕ ꯎꯊꯛꯇ ꯁꯥꯇꯤꯟ ꯃꯥꯟꯕ ꯎꯏ ꯍꯥꯏꯗꯨꯅ ꯀꯥꯔꯨꯕꯗ ꯇꯥꯔꯛꯇꯨꯅ ꯃꯈꯣꯡ ꯇꯦꯛꯄꯁꯨ ꯌꯥꯎꯅꯔꯦ ꯁꯥꯇꯤꯟ ꯊꯤꯕꯒꯤ ꯊꯕꯛꯁꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯀꯅꯥꯅꯁꯨ ꯏꯀꯥꯏ ꯍꯪꯒꯣꯏꯅꯗ꯭ꯔꯦ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯒꯩ ꯅꯥꯇꯩ ꯑꯃꯒ ꯎꯅꯕ ꯐꯪꯅꯗ꯭ꯔꯦ ꯅꯤꯡꯊꯧ ꯑꯉꯝ ꯃꯊꯧꯁꯤꯡꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯨ ꯁꯥꯇꯤꯟ ꯊꯤꯕꯒꯤ ꯊꯕꯛꯁꯤ ꯂꯣꯏꯅ ꯇꯧꯅꯔꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯍꯤꯛꯇꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯁꯥꯇꯤꯟ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗ ꯍꯦꯛ ꯀꯠꯂꯔꯕꯗ ꯃꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯅꯥ ꯐꯪꯕ ꯍꯥꯏꯕꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯄꯥꯈꯪ ꯑꯣꯏꯕꯅ ꯃꯖꯥꯏꯕꯤ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯗꯅꯤ ꯂꯩꯕꯥꯛꯇꯨꯒꯤ ꯄꯥꯈꯪ ꯃꯈꯩ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯪꯗ ꯃꯈꯩ ꯁꯥꯇꯤꯟ ꯊꯤꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤꯕ ꯂꯩꯕꯥꯛꯇꯨꯗ ꯑꯍꯣꯡꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯃꯆꯤꯟ ꯃꯅꯥꯎ ꯏꯃꯨꯡꯗ ꯂꯩꯇꯦ ꯈꯣꯠꯇꯦ ꯀꯗꯥꯏ ꯆꯠꯈꯤ ꯍꯥꯏꯅ ꯀꯅꯥꯁꯨ ꯍꯪꯅꯗ꯭ꯔꯦ ꯑꯃꯗ ꯆꯠꯂꯕꯁꯨ ꯁꯥꯇꯤꯟ ꯊꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯈ꯭ꯔꯦ ꯇꯧꯒꯗꯕ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯣꯜ ꯀꯣꯏꯒꯗꯕ ꯂꯧꯕꯨꯛ ꯆꯠꯀꯗꯕ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯦ ꯁꯥꯇꯤꯟ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯅꯨꯡꯉꯥꯏꯕ ꯃꯅꯥ ꯃꯊꯨꯝ ꯐꯪꯕ ꯁꯦꯜ ꯄꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯅꯤ ꯍꯥꯏꯅ ꯉꯝꯖꯕꯤꯗ ꯊꯤꯅꯕꯤꯅꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯁꯨꯝꯅ ꯇꯧꯅꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤꯁꯨ ꯍꯟꯗꯛꯇꯤ ꯁꯥꯇꯤꯟ ꯑꯁꯤ ꯁꯣꯏꯗꯅ ꯊꯤꯕ ꯐꯪꯂꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯝꯃꯤ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯅꯥꯕ ꯌꯦꯡꯕꯗ ꯂꯩꯕꯥꯛꯀꯤ ꯑꯐꯥꯎꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯠꯇ ꯆꯤꯊꯗ꯭ꯔꯦ ꯐꯒꯠꯂꯛꯄ ꯏꯉꯝ ꯉꯝꯗꯦ ꯑꯅꯧꯕ ꯁꯥꯇꯤꯟ ꯀꯌꯥ ꯔꯥꯖꯀꯨꯃꯥꯔꯤꯗ ꯌꯦꯡꯍꯜꯂꯦ ꯐꯖꯕ ꯃꯒꯨꯟ ꯂꯩꯕ ꯍꯥꯟꯅꯗꯒꯤ ꯐꯅ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ ꯄꯨꯛꯅꯤꯡꯅ ꯈꯣꯏꯖꯪꯗꯦ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯁꯥꯇꯤꯟ ꯑꯗꯨꯗ ꯃꯃꯤꯠꯇ ꯎꯗꯨꯅ ꯂꯩ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ
Handak Rajkumari da tawriba dasa asi. Rajkumari masana so satin gi wakhal asi kawa ngamnaba phana kan honarabani. Adabo kaukthokpade sukngam ngamdre. Masa so taiphet tabage sadabage tumdabage. Hana phajaram khraba phibam murti pumon onkre. Tasengna anaba amani haina auba amana soidana haigani. Ningthau maharani danatana lebaki angam mathau loina mazaibi mugi khanbada thamoi sokna nungai nadre. Mipum khuding satin thibagi thabak tantha narakle. Imungi thabak sitnaba isa wanaba aremada matam manghananaba ningthaugi mana mathum Rajkumari pamlubagi apangbani haina khanaba horakle. Lebak adada leriba gunda mari manga khakta ngaire. Rajkumari ki satin phangdi phawa thikini haidana wakhal handana makha tana thiriba haibabu. Satil thibada lebak ki ngamkhai kham thengle. Lamdam madugi ngamkhai aroiba chingkhai pangwada umang achauba ma leiri. Umang adu mangaire changma ngamnadriba. Hariba umang ase thainadagi kanamatana khongdaba umang natte. Umang asigi laipam tinpham suna lei haine. Kanagwa misak amata umang asigi manak naksina lau uba nga phaba sing chanma tawnade. Umang asigi manildagi mi kaya laithung paktuna miyoibagi phibam kaiba yawi haine. Umang ado sa kaina pik thalle. Sangsara leriba sa makhal uchek makhal umang asida loina lei haine. Tamthi raba umangi sa kaya prik sauna leiba maramna khulai aphaba paidana umang aduda changsilluba yaba natte. Haukiba matam amada lebak aduda palama ningthau amana umang asigi magul pau phangbadagi thangten ta paiba manai kya thajinduna umangduna tabang myoibna sangduna uwa haira heknabagi yananabagi upai tauki haine. Adabo ningthaugi manai sing amata hingna halakhide. Hingna halaklabaso wayong chade matam khara naramlaga adum siki haibagi wari sule. Umang aduda pisak piklingaidagi mama mapana sirasanu haidana hundok piramlaba angang ama khakte. Sa kaigi marak aduda yamna wana singamdana hinglakhi. Pokpaga hundok piramlaba angang ado sa kaina sabibagi muhutta angang adobo pija pithak tawduna mathanungda machagum konbiduna yamna nungsina yoglakhiba angang ama khakni.